Joint Action Committee against the brutal killing of MD Mujibur Rahman Sabu JC Masem Gare Masi Mahaki Jumda Miyang Mifama Famduna MD Rausan Ali Yes Councilana Jar Lauduna Hai Riba Misi Asiga Mailanana Sarkarana Pung Punipangi Manunda Action Lokatra Vota Ragati Civil Organization CSO Mayamga Pulna Kusamaraga Kanba Kunyang Junction Gani Habase Miyamda Kanjari. Mioi asi yamna mihati bamongda hatokpiramne habasi monda kundam padam miyamna su ure aduga ikhoina su ure asungum mihati na hatokpiramna mioi asi mioi singdubu ikhogi sarkargi mari lebu authorities singna pung thawayak sang yauna kanmok hangdang changhinbiraga dugi mihatpadu thidokpinana lagam hatokpinana ba ikhoina GSC amasung asi miyam tillaga hairigi imung asida siriba victim asigi imung di khoi miyam tille haraga adugumba mifam ama ikoi famme miyam gi oiba miyam asina karigumba pungni phuni baringum de police na masi investigation mari leinaba thidokpire haraga dangnana jin thangdokpiraga mihat padu dan DPP na ba amasung ikoi gi victim sigi magi phon sarkar gi makai gi karigumba benefit phangpham leraga di madu su PB na ba haina koi miyam gi makai gi pulap subjin jaraga appeal tawjari Sida hat pemala sida ita itu.